Kuki MLA tarana thubada separate union territory semnaba PM the memorandum pisinkre Prime Minister Narendra Modi ge ngasi Churachampur khongsat manungda BJP KPA amasung independent zauna puna Kuki MLA tarana thuba matamda political statement amasung masagi legislature leizaba separate Union Territory ama semnaba joint memorandum pisinkre hairi Kuki MLA tarana pisinkiba joint memorandum aduda hairibadi Manipur da minority communities singda tati tawoibagi thawong kya sathaba yauna set asida chathaba hingsa gi thawong singna maram oiraga makoibu valley area dagi nampuda tanthokibani maram aduna chapmanaba roof ama gi makhada valley ga punna leiminaba haibasi oithokloi afaba yumthangnaba ama oina leiminaraba khaktada santi oina leiminaba ngamgani valley dagi tokhaina leiba asina makoi Miyam Santi Secretary amasung tangdu laitaba leiba ngamgani Prime Minister Narendra Modi gi Manipur khongsat asina state asigi political future da itihasik oiba ahongba ama purakpa ngamgani haibagi thajaba lei loinana atuba matamda legislature leiba separate union territory ama sembagi wafam asida dialogue chathanaba taksili hairi amaromda hadak thokiba kangluki rang aduda Victim oikiba Thalon Kendragi MLA Bungjagin Haltesu Mahakilanai oiba memorandum ama Prime Minister da pisiladuna lisingani kulhumdoigi May Marida Mahakna Chief Minister Office da Kangluki rangna maram oiraga Imphal da panduna leidiba Churachampur gi miyoi sing asoi angam yaugna zathan khinaba pangtokkiba security meeting ama saru yaruraga halakpada Rims Rota Miyoi Kharana akanba mongda attack torakpadagi mahak tamthina soke loinana thaudok asina maram oiraga mahakpu paralyzed oibata natana ngasi phawba handicap oidna leire Jomi Kuki Mar community asi Imphal amasung Valley district singdagi pulap tanthokkhrabanina physical amasung social oina haujiti tungan leire maram maduna separate administration atuba matamda pinaba taksili haire PM Modi gi Manipur khongsat ki mayokta Youth Congress na protest athakre sahi ani hena kangluki rang mayok nariba Manipur da Prime Minister Narendra Modi na Manipur pung ama ani ki khongsat ta lamdam asida lakliba asina santi hanjina bangam godoribra PM ki khongsat Yaning de haina ngasi Congress bhavan dagi hauna Manipur Pradesh Youth Congress na kangla tamna protest leri ama chatnaba tholakpada police ka sauna mungna kre khongjang aduga mari lenina Youth Congress ke makai digi phungdokhibada kangluki rang asina lamdam asigi miyam sahi ani hena wana khangal lakhibani Prime Minister gi Manipur khongsat manungda lamdam asigi tongan ba CSOs leadership community leadership amasung political leadership ga unaduna irang asigi waroshin ama laknaba wari sanaram batarabadi yamna wahan thok leiba khongsat ama oiramgadabane adubu irang asigi manungda opposition party singna Prime Minister Manipur da nomuta chatte haibagi pressure sing aduna maram oiraga mamingta gi oina lakhiba khongsat oibana Prime Minister gi khongsat asiyaningde Manipur chalure haiba yanaba tatpat ki oiba khongsat ni haina penda wafam kya phongdoke Youth Congress ki rusingba police na phakhre PM na ngasi Imphal da lakpa asi khudong saba lauraga Youth Congress ki president oiriba Popilan na IDP singna thengyariba khudong sa daba kaya asiga mari lenina nong marakta memorandum pisinaba Imphal gi kanglatam na lakpa gi lambida police na phajinkre Popilan na phungdokhibada irang asiga mari lenina mamangda Manipur sarkar na thokiba order amada irang na amang atat thokhraba pakayum singda dana lupa lakh tara semi pakana lupa lakh taret aduga Kasagina lupa lak mga pigani haikiba du ona taina bada handak nauna thokiba order amadana chap manana lupa lak ahungkhak pigani haikiba masung IDP singa thengariba khudong sadaba sing asiga mari lenena PM da memorandum pisinaba lakpani haike MU ge maheroi singna PM ge Manipur khongsat boycott tokre Prime Minister Narendra Modi ge Manipur khongsat Manipur University ge maheroi singna akanba mong da protest tobuga loinena go back Narendra Modi we condemn his solo visit haina kholau kya laukre Manipur University ge yamdaba maheroi singna go back Narendra Modi haina kholau kya lauguna campus lagi MU ge main gate tamna tholakpada yamlaba police personnel singna thaduna thamke khongjang aduga mari leinena mairoi sing adugi maikai digi phongdokhibada ngasi lamdam asida thokli bairang asina matik chaba luchingba leiramba tarabadi thoklam loi hauzik PR leiri haiduna makoina daita pumba thaidoktuna thamba yaroi ngasi phawbada lamdam asida thokliba irang asida political party singna makoigi luchingba singi yaka yenguna thabak toba natana center da chatlaga irang asi losinhanna bahona kibal yaurabra party digi resign tawkhiba yaubra haina hangaduna center gidi
IDP-sing asigidamakta lilifki tengbang kaya ama pirakre adubu hyriba tengbang polamsing adu IDP-sing da haktengana yohanba nate IDP-sing gi yum leibada lupa lak kuntra mga fawwa changkre haina media da phongna kiba yauribani amaromda prime minister gi khongset aduda IDP sengi oiba akhanaba thorang sing pakhalagani makhoibu mayum makai da athubada hanjil hagani haiba wapam yaudabana khongset asi yamna atra yaudaba khongset amani maramaduna prime minister gi Manipur khongset asi boycott tauke amaromda lamdam asigi development project amasung program khara pakhatnaba laukhoklagani haiba wakhalonda ima singna tung induna sat patarabadi Manipur gi tungi future kari oirakani haibasi arupa wahangni asigumba wahan thok yaudaba thabak thawang sing asida makhoi gi matung induna satpa chumde haina pendaba wafam ka phungdoke amaromda tongan ba mafam khara dasu nupi lup kaya su prime minister gi khongsat boycott tauki haina protest athake korkom gi total shutdown na tampaki district sing khuntak lansi khre India ge Prime Minister Narendra Modi na pungkhara gi khongsat lakhiba adugi mayokta korkom na kaukiba Nongyai matung pung amadagi mahakna leiringai matam phawba kaukiba total shutdown na khairamban kaithen yauna tampaki district singda leiriba kaithen sing khuntak lansi khibaga lenana mahoksa gi punsida chauna akaiba pikre ngasi PM Modi na Chachampur district de quarters de leiba peace ground da miyamgi Mifam ama pangthoklaba matung makhatana set asigi capital oiriba Imphal gi Kanglada ani suba mifam ama pangthoke mifam aduga mari lenana security force na akanba section tharang lakhotke PM gi khongsat adu korkom na kaukhiba total shutdown na maram oiraga set asida leiba lengak amasung lanai gi office yauna mahiroisang sing thonglana ke lambi da passenger service yauna lanai gari sing chatpagi chang yamna hanthake PM Modi na Chasampuda pangthokpa mifam adu loiraba matung mafam adudagi by road ta akanba section tharanga loirana kanglatamna lakhe Prime Minister gi khongsat adu miyamna tholaktuna okpagi changsu yamna hanthake amarom daso ngasi ayu anganbadagi hauna state asida akanba mongda sukhiba nongna maram oiraga state asigi maru oiba lambi sing ising thumjilaktuna chathokkasinda chauna akaiba mayoknare babupara secretariat office yauna tongan ba lambi sing ising thumjinduna miyamgi mahoksa gi punsida chauna akaiba pike prime minister gi khongsada siga mari lenina pamdaba thodok sing thokanaba secretary na akanba section tharang lakhotke Matam sanga tumin leiraba Prime Minister Manipur da laklam lei Chasampuda da satuna IDP singa haktenga na unakhibaga loina Kanglada pangthokpa thoramda wangang kre lupa crore listing amaga chani changna pakhatpa development project sing sanga kre Prime Minister Narendra Modi na ngasi lupa crore listing amaga chani ge development project sing sanga kre Imphal gi Kanglada pangthokkiba thoram amada Prime Minister na haike nauna sangari ba project sing asina lamdam asigi miyam da chauna kana ba fangan baga loina naharol sing thabak tawna bagi khudong saba phangalagani lupa crore listing ahunga chahum changna pakhatpa Manipur Arbal Roads project amasung lupa crore changwa changna pakhatpa Manipur Infotech Development project ke miyam da chauna kana ba phangalagani haina paladuna mahakna haike anouba project sing asina Imphal gi road infrastructure fagarhanbaga loina Manipur gi chawkhat thorangda sauna mateng oiragani Indiana ning tamba phanglaba matungda lebak asigi nongsup amadi kha thangba saruk sengda sengkot chagatpagi thorang kaya pakhatke haina paladuna mahangna haike hyriba lamdam sing adugi naharol singda anouba khudong saba kaya phanganba ngamke kunmathoi suba chahicha asidi awang nongpo amasung nongpok thangba India gi damaktane India government na matam pumnamakta Manipur chakwat hanaba honaduna lakli maduna maram oiraga set asigi growth rate tamna phibam phagalakle kumja lising ani taramari gi mamangda Manipur gi growth rate sada ama yoramde ngasidi khongjel yangna chakholakpa miyamna uba fangle Manipur da infrastructure sengkwat nabagi anouba pandup ama hangdokle Khongjel yangna National Highway amasung atai lambi sing sengkot chagatpagi thabak pakhatpaga loina khunja sing phaunaba lambi pumnabak ningthina sengkwanaba thorang lokhale Smart City Mission gi makhada sengkot chagatpagi thorang kaya Imphal da pakhale haina paladuna mahangna haiki lupa crore cha kaya gi project sing Imphal City da pakhatuna city asi India gi mangjin thaba city ama ohenna bahonare miyamna matam kaya gi mamangdage anouba civil secretariat building ama Manipur da lehenningbagi apamba leirakli haina paladuna mahangna haike haujikti anouba secretariat building saba loiduna miyamda khudong saba kaya phangan ba ngamlagani said asigi miyoi kaya na
Kolkata amasung Delhi da toina chatpagi matangda Prime Minister na haike state asigi miyamna Kolkata amasung Delhi da chatpada khudongsanabgidamak hyriba metropolitan city ani aduda Manipur bhavan chare lamdam asigi nupi oibisingna hiram khudimakta mangjin thaduna lakli haina paladuna mahakna haike nupi singda matik mayai hapkatuna atma Nibartar Bharat ki saruk ama oina mipal tang daba lamdam ama ohenba ngamlagani nupi sing khakta ki oiba ima kaithel kya sagatuna Manipur ge nupi singge mateng pangna ba tharang lokhole matam amada pochai phuthok phusin tawbada kudong sa daba kaya marum mayok naramba maramna Manipur da tangai fadana changdaba yadraba polam sing phangdaba gi awaba mayok narami haujikti lengang na akhanana tharang kaya lokhatuna micham miyam gi tangai fadana changdaba yadraba polam sing matam chana phanganba ngamle Olympic podium scheme paikhatuna Manipur ge sanaroi singbu pungning thawatnaba thorang kya lakhatke polo masana sakhwat hanabagi pandamda marging polo complex semgatuna malamgi khwaidagi wangba polo statue khilanke madugi sumathakta lamdam asigi Olympian singkai khumnaba oina Olympian park amasu sengwatke Khelo Indian Nitina Singba National Sports Policy na Manipur ge naharol singda sauna kana phangalagani haiba waphamsu mahakna phungdoke Manipur da ingtappa phibam halehenna balengak na thorang kya lakhali haina paladuna Prime Minister na haike relief camp ta leidiba mioi sing mahausagi punsida hajil hanna balengak na lepalaitana honare IDP sing na leina bagidamakta anouba yum lising tere sare Manipur gi oina lupa crore lising ahumgi special package ama handakta lauthokhibaga lonina IDP sing gi mateng pangna kidabang lupa crore chonga kaithokre haiba waphamsu mahangna phongdoke kanglup ki rang na sokhalaba mioi sing mahausa punsida hanjil hanna bahonaba haibasi lengaki oina khwaidigi maru oiba thodangni pandamasi phangana bahonabada nauna sakhiba Manipur Police Headquarters na maru oiba thodang lobangangani haibagi thajabalai Prime Minister na ngasi sangakhiba project sing manauda anouba season secretariat anouba Police Headquarters Delhi amasong Kolkata da saba Manipur Bhavan amade district mari da saba imam market sing yauri Good and Services Tax GST gi matangda Prime Minister na haike lengang na GST gi sang handa kiba maramna Manipur miyam da sauna khudong saba phangalagani sapon shampoo koktai na ba thau firon amade khongop na chengba numit khuding gi sijanari ba polam seng maman hantaragani cement amadi yum saba da changdiba atei polam seng maman su hantaragani India gi ningtam hiauda Manipur na lokhiba thaudang Singtharaduna mahakna hai Indian National Army INA na Manipur gi miya leimaida ahanba oina India gi firan chingkhatke state asigi mathau na faraba miyoi kyana India gi ningtamba phangna bahonabada maruoiba thodang lokki haina su thagatpa phungdoke India gi ningtam landa Manipur gi miyamna lokhiba thodang sakhangba oina Andaman and Nicobar Island da Mount Heritage Scheme maming onthok Mount Manipur haina mingthol pike masipunamak Manipur ge freedom fighters sing dai kai khomnaba utpagi mayek senglaba khudamne housing maksu Manipuri masa kaya India gi ningtam bangak naba lebak asigi tongan bangfom sengda mathau tauri haina paladuna Prime Minister na haike Operation Sindu jathakiba matamda malemgi miyamna Indian Armed Force ki mapangan mayek sengna khanghankhre Operation Sindur mai pakhibada Manipur gi mathawna leiraba lanmi singna achoba thodang lauke lamdam asigi Deepak Singha khamna lebaki damak thawai thakibadu matam punamakta ningsingduna lehauragani haina su mahangna phungdoke sana khonabagi lamda Manipur na lauriba thodang singtharaduna Prime Minister na haike sana khonabada thoidok hendongna haithoi singtoiraba state asigi sanaroi singbu sakhang boina lebaki ahanba National Sport University ama Manipurda lingkhat khibani